Paujadi yumpham oiba maru oiba pau khara update tawjari. Total shutdown gi khongjangda kar ani akai atoi Thugaikhre. Manipur State Panchayat Parisad ki lamjing makhada state sigi Tampaki district tarukta leiriba jila parisad member Pradhan ward member amadi job card holder singna ngarangdagi chatharakpa pungni fugaripan gi total shutdown gi khongjang ki saruga ba oina ngasi Besnapur district ki Torbung Gram Panchayat ki area da shutdown chogatpa miyoi singna Baleno car amaga loinana alto car ama akai atoi Thugaikhre. Khongjang asigi ngasi dini sanba numita district asigi oina akan bamongda shutdown chogatpasingna khongjang changchen ke Gari sing akai atoi thogan khipadu kamari Leihnnabgidmk Besnapur district ki upadhyaksa and Dinesh Singna phangdo khibada MGNREGS scheme gi makhada miyamna thabak sukhraga khusumal ngasi phawo pibidaba paisa laklaga pigani haiba paisa lakna pithok pigidaba amadi tarama suba finance commission award second installment amadi honorarium of Panchayat functionaries from 2019 October to March 2021 thadokle airagaso madu akhoi ngasi phawo lawjadri amadi NEFMS na khudak tagi chanhalu haina taliba democratic oiba mongda changchilaba demand asida ngasi Torbung GP area da shutdown gi khongjang chogatpasingna Gari ani akai atoi thokiba adugi daita PRI Jokal holder amari Manipur State Panchayat Parisad na pubangamloi Akhoi na hana khongjang asi sanction ringai ki mamang dagi auna media gi khothangda shutdown gi khongjang sanction lagani aina mangjongna laukthokrabane adubo ngasi gi thodok aduda akai atoi thokraba card da lakpa miyosingna khongjang chogatpasingda tabada nuaitaba wangang singaglakpadagi ngasi nuaitaba thodok adu thokibane Masih kita bak nugai tebak faujai Manipur dengan si fauda ban shutdown tau pada gari akai tu thok pada gari mapu masa kita itu puja bangak tane. Aku dah cangcil lebak khongjang si ayang April kulung doi khongjang de lai bana khongjom de lai bana ayang de khongjang cangcil loi mathang thang na bana mita ki demand phangri papa makal makha ke ki khongjang sing amuk hana cangcil gani aire ato papa amadana matam helaba LP card pairam bathengare Ngasi Kaksing District Task Force ki thaumisina wabagai lamkhai bazar da asad awsing check tobagi thabak chathabada Nanmari Police singna paiba LP card issue tobda printing mistake amade matam helaba card paiduna pochai jon ba charam bathengare aina task force ki convener and Manisorn thador pacherola mana aire Cherolasna makha taribadi ngasi thengna ki ba matam helaba amadi asoiba card paiduna pochai jon ba charam basing adu matungda chatana papawdak piduna halanke Ngasi babada nan Manipuri kunma check tawkhre masida matam henba card pai batari yaukhe printing mistake hom yaukhe iram masida mari Leihnnaba department of kumna miyang changbio maram chatrabadi magi baramdamda hankina papawtak bibi kho aina serolasna makha tarakpa atopa pau amadana education gi Addl.Director Lalhoubaga mari Leihnnaba gi fakhre Manipur ki education s ki Addl.Director RK Tanedi sahi yang mapan amasong access bank employee ama loan yadaba lalhaulop amaga mari lainai ana maral siraduna police na ngasi Hurankhre makhoi ngasi court puthok laba tungda police custody remand lawkhre pawasena hai court na ngasi Manipur ki education s ki Addl.Director oiba gari awang lekai dagi RK Tanedi sahi yang mapan churaba bo tha asi kuntaru phawba namit mangani police custody remand pekibane Magtha asigi taraga mapandagi ngasi phawba police custody da lairakibani amadi makhatana namit mangani sangdokibane loinana access bank gi staff wangkhai thangjam laikai digi hoidrom maglem sahi yangai ga taret na me amma phawba namit tarani police custody remand pekibane magoi ani ngasi police na remand prayer ga loinana court puthorakhe case asigi aiuna court thangalakiba submission aduna palibadi tha asigi taraga ni panda CDO Imphal West ki mekedagi gari gi akoibad aina thingkhraba lalawlup amaki miyoising chathok sasin tawre amade government employees sing da kihan khangan batan tana bomb plan tawbana singba miyam sokpa yaba thabak sing tawre aibagi pau pirakhe khudakta police ki team amara sangchinduna thibo humbagi thabak chathake maduda miyoi ama chingningai oibumong da lakpadagi detain tawduna wahang pahung tawbada bhak masa Manipur ki education s ki Addl.Director ni aina RK Tanedi na masak taki amade mahaki masadagi police na mobile phone mari amade SIM card mari phangbangam khe maki matata police na investigation chattabada mahak lalhoulup finance secretary gi makada lalhoulup adugi phan sagatna bkhona bada saruk yabani amasum haki lamsing makada education department amade atai government employees sing dagi sel khongot pagi tabak chatai aiba khangbangam khe finance secretary adugi miyak makada tongan ba lega ki department sing dagi lupa lakun manga khongot lam khi amade Secretary duda jahon kinaba hariba senfam adu tongan ba miyo singta thamlam khe
Loinana makhatana thijinbada lalholup adudagi finance secretary ni haribambi adu Nagamapal Singjubum Directaki Major Narimbum Loken Elias Inau Elias Niken Elias Benjamin Sahini Fuga Mari Surabamio ni Amadi House Myanmar the Lupaduki Finance Pirgalibani Ibakangam K. Lalholup adugi finance secretary Narimbum Benjamin Arbami adu Tongan Bug Case Mariga Marilena Fagat Pat Leihnnabgidmk Magachita Asikitaraga Marida Ngakrobum Director Boom Tablam Kibaki Taduk Adu the Susianai Mioy Asiga RK Tenidiga Sahitara Rongi Mamang Taki Tabak Tomina do not look Pasigi Fal Sagat Pada Matang Paglamki and Sukang Bagamke Makhatana Sahiasiki Marsta the Lupaduna Education Department Singi ZEOC the Selgi Divan Toki Passing Adu Pikalang Naba Benjamin Gimiki Taxilake Marski Aribasa Ulda ZEOC na Lupa Lak Taraga Mapanga Lishing Jankai Siam Saki Adumana Lupaduna Divan Toki Lupa Lak Yankigi Hanben Stolbengi Sarukam Oinat Lak Kunmagi Senpamatu Sudabadagi RK Tenidin Masano Konut Senpamadu Suanke Loinana Harbasan Pamadu Access Bengi Staff Huidrop Manglem Taki Police Napagamke Maramasina Equis Anigimata Makatana Investigation Chattanabagidmk Police Custody and Pibinaba I wanna fair toke Nagala Marum the COVID ki duty chat panhars ama ban sougtpasingna Furkle Manipur State Panchayati Farisit ki Makada Panchayati Raj Institution ama Dijo card holders singna Ngarangdagi Hogduna Satrakliba Pungni Fuganipan ki Manipur Pumbagi Ban Manungda Ngasi Bisnapur District ki Torbung Gram Panchayat ki Manung Chanba Phagak Chow area da COVID ki duty chat panhars ama amasung mahako thinba manang rupa ban sougtpasingna tamthina Furakpaga loinana mahangna toglapa kar amang ata Thugaikhre Thaudoga the Soglaba nurse Aduki Mamik Rosie Tenboy Aukip Kawi Hare Mark Sosanpur District ki Laisang Primary Health Sub Center the COVID ki vaccine Kabaki Tabak Togo Mione Thaudoga si Mahakimana Nupana Gari Adu Tautuna Mahakwa Tabak Mapum the Tinbalak Pada Tokibani Hare Atopa Pau Amadasu Saigangi Yinba Binda Junta forcing a Kotong Bada Michmsinnga Sikhre San State the Refugee came Anida Artillery Kapsinkhre Sagang Reason Gi Yinma bin Township the Kulenga Kitrop Sinka Satan Bagi Rifle Sing Pipe Michmsinnga ki Marakta Nonmei Kapnabada Lebapo Panumita Michmsinnga Sikhre Michmsinnga Soughtpasingna Nakalamarum the Su Thailand got Tainaba San State King Angkui Paringda Lebak Manungi Oiba Lanchener Kiba Internally Displaced People IDP Refugee Camp Adugi Manakta Myanmar Military Namafam Home the Long Range Artillery Kapsinkhre Maduda artillery cell sing adu game anigi manakta pokhai Hari amasung game sing adugi manungda Lairiba Myoising Hot Chinba Committee Amana Phagokre Sagai region gi Yinba bin Township the military ke Kuthok Nakiba Adugi Matungda Michmsinnga Sikhre Abigi Tonga Sing Chantorake Myanmar Nauna Lebak Pukbagi Numidang Pawda Mui Amasiri Aba Khangba Ngamki Aduga Mui Mari Amaga Siki Abadu Jum Sakasagi Ayukta Khanke Mui Tara Siki Habadu Asumbanate Ekona Lusing Basing Aduga Pau Paunare Siki Baby Maga Adugi Maming Matasu Kangle and a town Adudagi Relief Worker Amana Myanmar now the Pangdoke Tapayang Khun Manakta Leba Elongdo Katfa Pegoda Tabalambi Aduda Myanmar Lanbi Chani Rom the Lerakibaki Matunda Mafamadugi Musing a Kotok Narakibane Mafamadugi Musing the Makogi Mahusagi Satan Bagi Raffle Sensin Naduna Masanga Tok Tenapo Honaki Nakalamarumda Makogi Rain Swambada Myanmar Juntagi Troop Sing Aduna Kunjasingna Lairiba Mafam Sing Adu Khungkul Leihnnabgidmk drone sing Sin Aduna Pibam Sento the Lake Amasung Long Range Artillery Miam Tinba Mafamuta Kapsilake Military Gamiam Kutong Rakiba Singi Maram the Jam the Kuntaraga Taretaki Mio Lishing Tararum Mayam Tatuk and Selaki Amasung Jangaladu the Lotun Lake Hibani and relief worker Aduna Ike Nakalamarum the Thailand Gatangnaba San State King on Quay Paringdama from home the Myanmar military na Long Range Artillery Kapsinkhre Amasung Maduda Internally displaced people IDP refugee camp Amakimanakta Artillery Cell Sing Pokai Mafamudra came to the Tabak San Esther Refugee Committee SSRC Matungina Kana Amatana Sopalakide Adumaka Addiction Tarokani Ibigdamak IDP Singna I Elatal Henry Amazon Kihankre Sanabagi Pau Amada Zot World Boxing Baby Roses Nas Chanu Amasung Sanamasa Chanu Jauna Indiana Gold Medal Taret Logre Polengi City Kills the Sathariba AIBA Jut Men's and Women's World Boxing Championship the India Ginupi Boxer Singa Yamna Fazaba performance Utana Gold Medal Taret Logre Ningsing Bajai tournament asi the India Ginupi Boxer Taret Amaso Nupa Boxer Amapuna Boxer Nipan Finance Sangwangam Kibane Championship asi ngasi pangthokiba Nupigi Kezi Yankaimathoki final bout the Manipur Boxer
Baby Roses na chanuna Russia gi Valeria Linkova bu jamna line point manga sunoda maiti ba piram laga gold medal lobangam ke Baby Roses na bout asi hek horak padagi Russia gi Linkova bu laksen bangam ke MC Mary Kom Academy gi boxer asina akan bamong de attack chathaduna Russia gi boxer Linkova bu jamna line maiti ba pibang am ke bane Nupi ke kesi umbudrama gi final bout the India gi market gi saruk yaribi Manipuri boxer sanama sa chanuna Kazakhstan gi Dana Dide bu jamna nang napa score point ahum ani da maiti ba piram laga gold medal phangke makha tarakpa atop bau amadasu Haryana hospital dagi COVID vaccine dose lising amaka chadret henna Hurankhre Haryana gi Zandal Leiba government hospital amadagi COVID-19 vaccine dose lising amaka chadret henna Hurankhre aina police official amananga si phongdokre thawdogadu Zindad Leiba civil hospital adu dangarang jum sakai sagi numitang da thokibane hospital adu dagi Covishield dose lising amaka sani umpodra amasung Covaxin gi dose Samri Nifu Hurankhre aina civil lines police station gi SISO Rajendra Singhna aike Huranba aduna store aduda taduna Leiriba atai atopa vaccine medicine syringe na singba amta ta choklam khite sanitation worker amananga si sagol sen nomit ki ayukta store aduki lok sing adu thengna ki ba amsung deep freezer adu kaituna leramba thengna badage thawdo adu khanglakhi bane health department official amada hawjik su COVID-19 vaccine ki dose matik sana leiri haike ngasi numidang waramda civil hospital adu vaccine ani adugi ahenba dose lising amam phanglagani anam hangna haike Covishield ki dose lising Taruk Numidang waram pawda hospital adu da thunglaragani aina mahna haike COVID-19 vaccine sing Hurankhre ki thawduk adu kamari linana case amare start tawkhre amsung thijinba hawkhre aina SSO aduna haike maraga sida Nupimacha amada phone da picture thajinbagi maranda myoi ama police custody da thamkhre thasi gi manga da Nupimacha amada yengba nungaitaba picture sing thajile aibegedama More police station lokulakpa FIR dage More part to the Labor Johnson Aroki da Sahiyankai Apokpa KI Casper Special Judge Boxo Impal West na Thasi ki Kunipan Pobo Police Custody da Leihnnaba Khre Thawdogasi matang da Nupimacha asiki mamana More PS da complaint amalan khalake complaint aduna haribadi tha asiki mangada mahaki masanupi asi accused asina sexual intention Leihnnabgidmk Numidanggi matamda yengba nungaitaba picture sing thajilakibani haribasi bo numit asida natana masiga thangnaba numit tha asiki tarukamade Taragamari da mahaki masanupi asina number asi block tawduna thamkhibani hairake thawdogasi ki matang da JMFC Morin Acquisition mamangtagi taraga dharetagi ngasi bobo police custody thamloroba matung ngasi special judge boxo Impal West da makhataba police custody iman gi da ngasi pothorake police ki remand prayer adu special judge boxo Impal West na taraba matung Acquisition botha asi kunipan phoba numit tari ni police custody thamnana bakhangan kre Aroiba the content sing asigi maru ipa pau khara asi pau tamjariba Manipur local news YouTube channel amadi Facebook page asidagi yanbiri bopuna bakpa thaga sari channel asuna tomda kanara badi subscribe tawbidri version subscribe tawbiro maloina like and share to busu kawi kon puna makpo amakana thaga sari